As friends मैम ngasi Argentina ga Switzerland gi match se pura nai re natra मैम su yang am su yai adu morning oi da phani am su yang na hodra mani tumba thengba haidi hawat pa thengba kambu go adu ga mioi kya su ngan na hawat laga yeng ba su phani am yawram me adu akhoina hana khallu se Argentina se marak ta ga le hawadra sumaina haidi mong khar malaga dumai le hawadra khanbu du khangni jar ka khale lep nai dini thap ngam de hosu boda le film si di adagi mioi khara na haibu yawe Argentina di haitaba tingwa ta tabagi adumaina ngamaga lakone kana adubu aigi wakhalladi ranking gi kainogi tongan thamko ko ngasi ayuk sana kiba Argentina Switzerland gi match se Switzerland fazana defense tawe Miami yengu yaroga de dum khangbiramani fazana defense tawi ko adugi defense tawagi marakula ka Messi na goal am hu yawdabida Messi goal yawdabida ka ngasi Argentina gi challibu goal ahumdo Messi yawdaga Argentina se ngambagi capability si moida lay bazani adu hai de habi ade hai buduna mamang du su kya world cup low khre natra adu handa kisu game khara ud lay ko adu hojiti hai ba ta tara abni na yeng tare duga hogi mye khara na hai ba hai ta ba singa ta bagi Argentina ngambani ha bu hojik makha ta ba la isi hai ba ta ngare ko adu na sida de mo ka thok na san yeng asi kana na ngamge do top 10 kambu si ka hoji thengna kan da Argentina gi asing magun khangani ko aduga sigi matang si dekho Argentina se hai te Messi hai te se agoi adu lepase aduga ngasigi onadi Switzerland thagale ngasigi sana hi match kan ta sengna Switzerland phajana sana mkhoi ayau ba thakta defense mai ta ba tawro ne Switzerland sanari se yam thagat ningai ni ngam hawdra so matung da chance kya masu lako resano mathangi game sing danga handak le horiba team mayam se sigi se next ki world cup ta di mkhoi si mai pa ko resano haina dumai thamjage aduga mayam gi wakhal da Argentina se final yoba ngamgari natra ngamoi habdo tang kamena thambiramo aduga kari gumba Argentina ga France ka se final sanaraga di kanana ngamdu mali mayam ta analyze yeng si ko kanana hena lumna layuni yeng ge lay viewers sing gi manuk marak tagi so kanana hena Argentina ji thaja balai ge do yeng asi ko adigi France ta kanana thaja balai ge di yeng asi adu mayam gi kamena tang thambiramo France ka kari gumba Argentina ga sana matamda France na ngamgani haba sing France ibiramo aduga Argentina na ngamgani haba sing do Argentina ibiramo aduga kanani hengi yengasi fans ko Argentina supporter ga France supporter kanani hengi yengasi aduga next video dai adugi reason do mayam da haijarage